Assam training touduna leiriba 10 amasung 11 shuba IRB personnel sing Makhagi Lambida Imphal tamna Puraknaba leingak Hotnariba ase khudak handoktrabadi Pangei leiriba Manipur Police Training College MPTC gi mamang ngasi dagi ahing lektuna Akanba Khongjang changshillagani hairi. Assam training touduna leiriba tara amasung taraga matoi shuba IRB personnel sing leingak Makhagi Lambida Puraknaba thaurang touriba ase yaning daba phongdoktuda ngase personnel sing ase ge imung manunggi miyoi singna palace compound leiba hapta kangsibungda khongjang changchangke khongjang aduda saruk yakhibe haikhruzam romibala kobi nupi amana hai tha asigi kulhumdoida pass out tawraga thangnaba numit December 13 da Manipur da thoraknaba thaurang tawriba tara amasung taraga mathoi shuba IRB gi personnel sing ase Makhagi Lambida Puraknaba thaurang tawriba ase yaba ngamloi hauzik oiriba lamdam asigi fibam ase yenglaga personnel sing ase flight ta pubirau hiram asigi matangda personnel sing asege imung manunggi miyoi singe maikaidage chief minister nongthomam pirenda haukiba December 13 da memorandum ama pisintuna taksinba laikre adum oinamak ngasi fauba lenga ki maikaidage response amata laktabadage khongjang ase changsinbane leingak na flight ta puraknaba honabada khudong chadaba leirabaso imung manunggi miyoi singna angamba mateng pangani hainasu mahana makha tana phongdokhe Kulai paidana akoi ki bali ki hameng amo gumbas ta hapaga langjalaga pullaga lakpagi phibam dudi mama oiba khuni yaba ngamjaroi haiba potuni hujik su sarkar na karamba mongda secure oigada ba moi ki se karamba mongdu thoprak toino haibadi siphai na kabai na ngakpi roktin hujik su yai adum pubiro akhoi yai haibadi makha da lakpa matamda siphai jinga isa jingduga gari da punna tongminaba amaman loina tongminar kan da kulai pahan birakpa bullet phan birakpa adu moi adumaina la agadi phana akhoi makha da lakpa yaning da targa su tholak ta yadraba haibadi sarkar gi kaino hukum amagi matung ilakpanina adugi tangtak to lakpa matam da akhoi adumaina masagi safety oiba mong da tholagadi akhoi yaba ngamjagani adu natadana khulai ju paidaba adagi moi khang tupi ju phandaba bullet proof su yaudaba adugi phibam de heta tarai isalindo irang phatkidraba matam da yekna bana maitai se khudong chaba laudu gi da set tana khai dana cha du gi tawraba matam je isalindo makha da lakpa habdu ma oibe khuni yaba ngamjare